ꯃꯤꯅꯤꯠ ꯑꯃꯅꯤ ꯇꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯖꯥ ꯁꯦꯝꯗꯧꯕꯒꯤ ꯇ꯭ꯔꯦꯁꯦ ꯃꯥꯏꯀ꯭ꯔꯣꯋꯦꯕꯀꯤꯁꯤꯗ ꯊꯥꯎ ꯈꯔ ꯇꯩꯔꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯕ꯭ꯔꯦꯗ ꯍꯧꯒꯦ ꯍꯥꯏꯔꯒꯅ ꯕ꯭ꯔꯦꯗꯀꯤ ꯃꯑꯣꯡ ꯕꯟ ꯍꯧꯒꯦ ꯍꯥꯏꯔꯒꯅ ꯕꯟꯒꯤ ꯃꯑꯣꯡ ꯑꯩꯒꯤꯗꯤ ꯄꯤꯖꯥꯅꯤꯅ ꯄꯤꯖꯥ ꯕꯦꯁꯇꯣ ꯁꯦꯝꯃꯅꯤ ꯈꯨꯠꯅ ꯈꯤꯇꯪ ꯈꯤꯇꯪ ꯏꯟꯊꯣꯛꯑꯒ ꯀꯩꯒꯨꯝꯕ ꯌꯥꯝ ꯍꯩꯔꯗꯤ ꯈꯨꯠꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯈꯔ ꯍꯥꯏꯗꯤ ꯍꯩꯇꯕ ꯍꯩꯐꯥꯠꯇꯕ ꯑꯣꯏꯔꯒꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯟ ꯇꯛꯄꯒꯤ ꯇꯥꯏꯞꯇꯀꯣ ꯇꯛꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯥꯏꯠꯀꯤ ꯕꯣꯔꯗꯔꯁꯦ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯑꯦꯔꯤꯌꯥ ꯑꯃ ꯁꯦꯝꯕꯤꯔꯅꯤ ꯏꯟꯊꯣꯛꯑꯒ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯚꯦꯖꯤꯇꯦꯕꯜ ꯇꯣꯞꯄꯤꯡ ꯃꯌꯥꯝ ꯍꯥꯞꯐꯝꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯁꯦꯝꯕ ꯑꯗꯨꯒ ꯐꯣꯛꯅ ꯁꯨꯃꯥꯏꯅ ꯍꯨꯠꯂꯅꯤ ꯐꯣꯛꯅ ꯁꯨꯃꯥꯏꯅ ꯍꯨꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯗꯇꯧꯅ ꯄꯣꯝꯈꯠꯂꯛꯇꯅꯕꯅꯤ ꯅꯨꯡꯁꯤꯠ ꯆꯠꯅꯕꯒꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯈꯨꯠꯁꯦ ꯈꯔ ꯑꯃꯨꯛ ꯏꯟꯊꯣꯛꯑꯦ ꯃꯥꯁꯦ ꯇ꯭ꯔꯦꯗ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯇꯩꯒꯗꯕ ꯃꯌꯥꯝ ꯑꯃ ꯇꯩꯔꯅꯤ ꯁꯤꯁꯦ ꯑꯃꯨꯜ ꯆꯤꯁ ꯁ꯭ꯄ꯭ꯔꯦꯗ ꯀꯧꯕꯅꯤ ꯃꯁꯤ ꯍꯥꯞꯄꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯁꯤꯁꯦ ꯐꯖꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯔꯅꯤ ꯏꯪꯊꯝꯊꯥ ꯑꯣꯏꯕꯒꯤ ꯈꯔ ꯀꯟꯓꯜꯂꯦ ꯑꯗꯣ ꯑꯗꯨꯝ ꯇꯩꯔꯀꯥꯟꯗ ꯐꯔꯛꯀꯅꯤꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤꯖꯥ ꯁꯣꯁ ꯍꯥꯏꯁꯦ ꯁꯤ ꯕꯖꯥꯔꯗ ꯗꯨꯀꯥꯟꯗ ꯂꯣꯏ ꯐꯪꯕꯅꯤ ꯁꯤ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯣꯃꯦꯇꯣ ꯁꯣꯁꯁꯤꯗ ꯆꯤꯂꯤ ꯐ꯭ꯂꯦꯛꯁꯀꯨꯝꯕ ꯍꯥꯞꯆꯤꯜꯂꯒꯀꯣ ꯁꯦꯝꯕꯤꯕ ꯌꯥꯏ ꯑꯣꯔꯦꯒꯥꯅꯣꯒ ꯇꯧꯔꯒ ꯑꯗꯣ ꯄꯤꯖꯥ ꯁꯣꯁꯁꯤꯗ ꯃꯣꯔꯣꯛꯀꯤ ꯁꯔꯨꯛꯁꯦ ꯑꯗꯨꯝ ꯐꯖꯅ ꯋꯥꯡꯅ ꯌꯥꯎꯕꯅꯤ ꯑꯉꯥꯡ ꯆꯥꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯣꯔꯣꯛ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯍꯟꯒꯤ ꯑꯣꯏꯗꯤ ꯆꯤꯂꯤ ꯐ꯭ꯂꯦꯛꯁ ꯍꯥꯞꯄꯤꯌꯣ ꯆꯤꯂꯤ ꯄꯥꯎꯗꯔꯗꯤ ꯍꯥꯎꯇꯕꯅꯤ ꯑꯗꯨꯒ ꯇꯣꯃꯦꯇꯣ ꯑꯣꯅꯤꯌꯟ ꯈꯔ ꯍꯥꯞꯄꯦ ꯑꯩꯒꯤ ꯚꯤꯖꯤꯇꯦꯕꯜ ꯑꯇꯩ ꯍꯥꯞꯄꯔꯣꯏ ꯑꯩ ꯉꯁꯤ ꯁꯅꯥꯗꯣ ꯁꯪꯒꯣꯝ ꯁꯅꯥꯁꯤ ꯑꯣꯏꯅ ꯍꯥꯞꯆꯒꯦ ꯇꯧꯕꯅꯤ ꯁꯤꯒꯤ ꯁꯪꯒꯣꯝ ꯁꯅꯥꯁꯤꯁꯨ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯁꯨ ꯌꯥꯎꯕꯅꯤ ꯁꯦꯝꯕꯒꯤ ꯌꯥꯝ ꯁꯣꯐ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯝꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯈꯔ ꯑꯩꯅ ꯅꯩꯈꯥꯏꯔꯒ ꯃꯥꯁꯦ ꯍꯥꯞꯄꯦ ꯁꯅꯥꯒꯤ ꯄꯤꯖꯥꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯦꯚꯤꯕꯨꯗꯤ ꯑꯣꯏꯕꯀꯣ ꯑꯉꯥꯡꯅ ꯆꯥꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯣꯔꯦꯒꯥꯅꯣ ꯍꯥꯞꯄꯅꯤ ꯑꯣꯔꯦꯒꯥꯅꯣꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯄꯤꯖꯥꯒꯤ ꯃꯅꯝꯁꯤꯗꯤ ꯁꯨꯅꯝ ꯅꯝꯗꯕꯅꯦ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯣꯔꯦꯒꯥꯅꯣꯁꯤꯗꯤ ꯍꯥꯞꯄꯤꯌꯣ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯕꯦꯖꯤꯜ ꯍꯥꯞꯄꯅꯤ ꯕꯦꯖꯤꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯡꯇꯣꯟꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟꯗ ꯃꯌꯥꯝ ꯍꯧꯕꯗꯣ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯃꯗꯣ ꯑꯩꯅ ꯀꯪꯍꯟꯖꯔꯒ ꯁꯤꯖꯤꯟꯅꯩꯅꯤ ꯁꯤ ꯕꯖꯥꯔꯗ ꯂꯩꯔꯗꯤ ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯁꯤꯖꯤꯟꯅꯗꯣꯏ ꯆꯤꯁ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯆꯤꯁ ꯑꯩꯈꯣꯏꯒꯤ ꯑꯃꯨꯜꯒꯤ ꯆꯤꯁꯇꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯖꯦꯔꯦꯂꯥ ꯆꯤꯁꯇꯣ ꯅꯠꯇꯦ ꯃꯣꯖꯦꯔꯦꯂꯥ ꯆꯤꯁꯁꯤꯒ ꯑꯃꯨꯜ ꯆꯤꯁꯁꯤꯒ ꯍꯥꯎꯕꯗꯤ ꯑꯗꯨꯝ ꯃꯥꯟꯅꯩ ꯁꯦꯝꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯃꯨꯜꯂꯀꯥꯟꯗ ꯀꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯤꯁꯇꯣ ꯌꯥꯝꯅ ꯃꯔꯤ ꯃꯔꯤ ꯁꯝꯅꯕꯗꯣ ꯑꯗꯨ ꯇꯧꯕ ꯃꯣꯖꯦꯔꯦꯂꯥꯁꯤꯅ ꯑꯃꯨꯜꯒꯤꯁꯤꯅ ꯑꯗꯨ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛꯇꯣ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯃꯥꯟꯅꯗꯕ
ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ